Lakhipuronline na puthokchaba July gi tang 3 Yumsakaisha numit ki Khomjinba Pao tabirase. Ahanbada maroiba Pao Ising ichaw gi chaitheng na maram oiraga numit 13 ni suruba phawbada Silchar gi Goldigi Mall hangba ngamdana leiri. Tongan malup amadi lanai miyoi kayana ichawna awaba taraba singda tengbang pibagi thabak makhatana chathari. Handak jahi gi SSLC amadi higher secondary gi parikha da mai pakraba Bibir Gram gi mahiroi tarada manamatam piduna haraute ama phongdokre. Amasung Jiribam da pangthokiba kang tournament ki ngarang sanakiba match amada Ichel club na ima kangkutpu maitheba pikre. Haujik mapungoiba Pao tabirase. Silchar da handak ta thokiba ising ichawna maram oiraga sanglaba numit 13 ni ase Goldigi Mall haujiksu hangba ngamdana leiri. Haukiba June gi tang 18 Silchar gi akiba phanglaba ichawda mall asigi basement ta leimaidagi foot 10 rom wangna ising na thumjinki. Chawrakna ising liter lakh 13 oigadaba ising adu chingthokna na bahonabada awaba kayamarum mayoknaki. Ising thumjin khibana maram oiraga masida leiba chawraba generator ama duga ATM amasu amangata thokhi. Mall asigi pochei kaya amasu amangata thogalamle hairi masigi sumathakta mall asina imung puriba thomi kaya gi imung manung makokta makhut hamnare hairi. আমাদের মুখ্যমন্ত্রীকে আমাদের বিনম্র আবেদন যে গত 19 তারিখ থেকে আমাদের গোলদিঘির মলে জল ঢোকা আরম্ভ হয় এবং আজ অবধি 17তম দিন চলছে। এখন অবধি আমাদের গোলদিঘি মল একটি অন্ধকূপে পরিণত হয়েছে। হ্যাঁ, এখন অবধি আমাদের বেসমেন্টে এখনও 6 ইঞ্চি জল আছে, প্রচুর নোংরা, প্রচুর পলিমাটি পড়ে আছে, কিছু বিষাক্ত সাপও দেখা যাচ্ছে। কাজেই আজকে সবাই আপনারা যারাই আজকে এই ভিডিওটা দেখছেন সবাই কাছে আমাদের বিনম্র আবেদন যে আপনারা তাড়াতাড়ি গোলদিঘির মলটা খুলে এটাকে প্রপারলি অপারেশনাল করে তুলুন। শুধু খুললেই তো হবে না, প্রপার রেস্টোরেশন অফ প্রপার ইলেকট্রিসিটি, রেস্টোরেশন অফ দ্য জেনসেট সার্ভিস। Tongan malup amadi lanai miyoi kayana ichawna awaba taraba singda tengbang pibagi thabak makhatana chathari. Lakhipur gi manung chana leiba Chingdong Laikai, Chandam Laikai amadi Kaptanpur Khunda amsuna ichaw gi tengbang potlam sing yenthokre. Ngarang nungthil pung amadagi numidang gi pung 3 makhai phawba thaknaba ising amadi chana thaknaba potlam sing yenthoki. Potlam sing asi yenthokpada mateng panglakhiba club amadi naharol sing gi maphamda amsuna thagatpa phongdorakle. Loinana tongan ba miyoi kayana mafam kayadagi sel gi mateng pangbirakhiba khudingmak pusu amsu mayai loisangna thagatpa phongdorakle. Manipur amadi Assam gi miyoi singna semjaba Liklam Facebook group na Assam gi ichaw nanglaba khungang singda chana thaknaba potlam sing yenthokre. Ngarang Kangali Ningthemkul maning lekai Kaptanpur Baigor Makha lekai amadi Baigor Khil lekai na chingba meitei amadi meitei pangal gi khun singda chanaba potlam sing yenthoki. Ichaw nanglaba khun kaya asigi awaba si ubada makoi gi damak ngamjaba kharadang oirabasu tengbang tawjabani haina Liklam group asigi admin Bina Puri Sabamna haiki. Makhatana su yenthoki gani hairaduna group asida miyamna nungsibiduna tengbang pirakhiba Manipur amadi Assam gi pukchel chawrabi khwai pumna makpo group ki maigi dagi thagatpa phongdokhi. Baru kayana tengbang sida achauba apikpa khaidana wakhan khaidana Assamgi damakta ising ichau sida waraba singsigi tengbang tausi haina dana koina koi donation gi damakta donation nijabani aduga makoi mayamna tawbirakwaduna hawjinga sidi khogi ibung ipa ka singbon gi mayamna hona bire adubu Manipur di lamna leirabanina lam labanina lakpa ngamjadre khajiktang tani ko jamna pangba mateng de ingam jade bako adu mayamna tawbirakwa sina cheng alu khajiktang hapaga mayamdu da jum gi amamam khajik waraba singdu da kunganjage haiduna ngasigi Liklamgi khungchat pandamje tawjaraga aina aigi pungnafam lamdam ka sasingro mahadeptagi gari amani tawra khungsalaga mayamdugi mateng nijaraga aina lamdam ase jaujage. Ising ichaw mayok nariba Silchar town gi mafam kayada nongin NGO na thagnaba ising yenthokre. NGO asina Silchar Chanmari Road, Rongpur, New Link Road na chingba mafam singda thagnaba ising liter lising ani yenthoki. Thoromasida NGO asigi chairman Mutum Gunadhon, advisor Khaidem Biren, General Secretary Sharat Laisram, Joint Secretary Laisram Satyajit,
Executive Member Ningthaujam Biramohon amadi sponsor taukiba Silcharit Kholadagi Sanjita Sharma su saruk yaki hairi. Modhutila NIT Silcharda WMC Barak Valley Zone gi maigidagi ising ichauna sokhalaba imung nifu humdoida hawai champak thum alu nungchil na chingba packet nifu humdo yentokhe matungda sonaina konba maphamgi meitei khungang dhamai dasu sab manaba packet nifu humdo amaga yentokhe thoromaduda lifetime achiever M Nilmadhop Singh WMC Assam Unit ke advisor Jingsubang Nabakumar Thokchom Sabitri CH Benubala WMC Barak Valley Zone gi Vice President K Ibotom Singha amadi Kaithelakpam Omarendra Sarugyaki Tengbangi Polam Singh Yenthokpada mateng pangpirakiba khudimaki maphamda WMC Barak Valley Zone gi General Secretary K Omarendra na thagatpa phongdorakle Lakhipur Khunaugi oiba apunba laumi marup koba lupama ngarang lebak pokpa numita Sri Lairenjam Gorokishor ki sangai da pangthokki bangpam mamada semkhre mioi 13 na saba thausil kanglup asida N Biren Singha bu President W Molindro Singha bu Secretary aduga ibungo machabu KCR oina khankhre handak chahi gi SSLC amadi Higher Secondary Parikha da mai pakraba Bibir Gram gi mahiroi tarada manamathum piduna haraute amba phongdokhre Thabaktagi pathakraba Bibir Gram gi Kirmohan Mishra Binod Sharma Devendra Singha amadi H Rajan Singha na sinduna pangthokkiba thoromasida SSLC parikha da mai paklaba Sweety Singha L Remita Singha L Raj Singha A Monojit Singha Resmita Singha amadi L Victoria Singha aduga loinana Higher Secondary parikha da mai pakraba lamdam asigi CH Momita Singha H Binita Singha L Monalisa amadi H Santanu Singh makhoi tarata haraute amba phongdokhi thoromgi manung channa mahiroi 38 na saruk yaduna pangthokiba laiyekpagi thorom amada A group ta S Sumit B group ta K Krishna amadi C group ta S Anjana athoiba mana phangki aduga atai mahiroi singdana consolation prize pikhi thorom asida H Debasis amadi K Karuna Mishra na chingba mioi singna angang singda thogot wahi kayama su phongdokhi Sorok Atingbi Youth Club SAYC na sinduna thasigi tang ahumdagi kangkhut nipana saruk yaduna chatharakliba ahanba Hillgard GP Mix Kang Tournament 2022 gi ngarang sanakiba match amada Ichel Club na ima kangkhut bu maithiba pikre Ichel Club dibong na tos ngamduna kang kapa hoki aduga ima kangkhut kasarna maigi khanki apiba matamgi manungda Ichel Club dibong na ima kangkhut kasarbu panjal nipan manga tamaithiba pikhi Match asida A Boton Singna umpire oiki ngasigi match amada MNC Ningthembam amadi LEC Babu Parag sanaragani Good. Aroibada maroiba pau amukhanna Ising ichaugi chaitheng na maram oiraga nimit 13 ni suruba phawbada Silchar gi Goldigi Mall hangba ngamdana leiri Tongan balup amadi lanai miyoi kayana ichauna awaba taraba singda tengbang pibagi thabak makhatana chathari handak chahi gi SSLC amadi Higher Secondary gi parikha da mai pakraba Bibir Gram gi mahiroi tarada manamatam piduna haraute ama phongdokre amasung jiribam da pangthokiba kang tournament ki ngarang sanakiba match amada Ichel Club na ima kangkhutpu maithiba pikre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare